Ukraine force na Kherson region amuk han lawsin khre Putin na nuclear response Pinaba Khalli Russia gi mayok ta Ukraine chayol ama hena chatharak pa counter offensive ke mahi oina Ukraine gi region mari Moscow na lawsin khiba du dage yamna ki logistic hub oidiba Kherson amuk han na mulhoba ngamle Ukraine gi president Zelensky na haidiba logistic hub oidiba Kherson dage Russia gi lanmi pumnamak amata khakta na lawthokpa ngamkhre haina phongdorokkhre Moscow gi lanmi singna chayol kaya gi mamangdagi control tawduna thamlaklaba Lyman region amukan na Ukraine handokpa ngamkhiba sina Ukraine gi ahanba military sing gi mai pakpagi thawong ama oire thawdok asida Kremlin na masagi leijaba sakti pumnamak sizinaduna territory asi makhoina amuk handokhinabagi oithokpa leikibani haire Kherson region ge Arkhangelsk amasung Maireliu Bika ge apikpa mafam ama oiriba Lyman bu Ukraine gi lanmi singna namduna Russia gi lanmi gi makutagi mulhoba ngamkhibani haina ngahan nongmaijing numita Zelensky na phongdorokre Russia gi president Vladimir Putin na Ukraine gi region mari mapung phana annexation tawri haina lauthokraba matungda manga suba Ukraine gi region amasu lawsin mangamgadawri haina irai numita lauthokibani adubu hawkiba nongmaijing numita Ukraine na Eastern Logistic hub ama oidiba Lyman bu mapung phana control tawbaga loinana amuka na Ukraine gi ngamkhaida tension khre Zelensky na numit khuding gi piba laibaki oiba paw amada ngahan nongmaijing numit gi numitang wairamda Ukraine miyamda laibak asigi lanmi singna Lyman handokna bagi damak lawkhiba thawna adu akaknaba leitaba khongjang amada sangsin badagi ngamkhibane makhata na chayol asigi manungda Eastern Donbas region asisu handokani haina mahakna miyamda wasaktuna haikhe Russia gi asapum namak kaisilak laba matam asida expert kharana de Russia gi President Vladimir Putin na mahake ningba kaibagi paukhumoi na nuclear weapon sing sizinarakbagi oithokpa changwang na lay thawrang asi Chechen gi lusingba man de Putin gi marup mapang oidiba Ramjan Kedi rokna phongdorokhibane makhoi na phongdokhibada hojik su Russia na yamna sakti leiba nataba nuclear weapon sizinanabagi yamna luna khanare Moscow gi troop singna Lyman dage thorakraba matungda hairiba makhal asigi khulai asi sizinanaba khanaba hokre haina su phongdorokre Russia gi constitutional court amana Putin na khuyek piduna Ukraine dage lawsilaba division mari adu annex tawri haina phongdokhiba du aina yaba madi laibang na sakhangba thawong amani haina phongdorokre annexation ge yana cheroladu Russia ge lower house parliament hojik khananaba sem saduna leiri haina Duma gi speaker Bia Chancellor Bolodin na ngarang phongdorokre oiragli ba khongthang sing asida Russia ge ko Francis na yamna kanba pli ama hawkiba nongmaijing numita Russia ge president da thangalakre maki warol aduda hawjik Russia na Ukraine gi mathakta sathariba hingsa amade misi minagi thabak sing asi tokpiyo thawong asina makhata na satharabade hena khudong thiningai oiba amade laksin bangambagi wangbada sathkhiduna aroibada nuclear attack ki faladu lakpagi khudong chadaba kaya mayok narakani haiba warol sing yaure tanja sida kip hena mapangal kangkhaningai oiba thawong amada Berlin dagi phonglakhiba wafam amada Germany Denmark amade Norway na armor howitzer artillery system taragataru 2023 gi angan basaruk tagi Ukraine da piraklagani haina phongdorokre NATO gi member su oidiba laibak ahum asina makhoi ahum amata oina punsinduna Ukraine gi damak Slovakian Zuzana tu nongmai singsu pigani haina German gi defense minister na phongdorokre Ukraine gi president Zelensky na European NATO gi member ama oina ba apply torokpada European NATO gi member mapan na ayaba pibaga loinana makhoi mapan gi apunba cherol amada Ukraine bu security alliance ta mateng pangani haina khangalakre bumna magasi Russia na nampuda Ukraine gi region mari makhoi gi ngamkhai de annex tawragani haina lauthokhiba wafam adugi paukhum oina laukhalakhiba khongthang sing ne aroibada tabiriba pumnamak pu thagachare